ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯦ꯫ MST ꯕꯁꯇ ꯊꯥꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯈꯨꯝꯖꯤꯟꯅꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯣꯀꯣꯃꯤꯅ ꯀꯧꯈꯤꯕ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯆꯠꯊꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ ꯃꯤꯌꯥꯝ ꯂꯝꯕꯤꯗ ꯊꯣꯔꯛꯇꯨꯅ ꯁꯦꯟꯇꯔꯒꯤ ꯃꯥꯌꯣꯛꯇ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐ꯭ꯔꯟꯠꯀꯤ ꯀꯟꯚꯦꯅꯔ ꯁꯨꯈꯥꯝ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ MST ꯕꯁꯇ ꯊꯥꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯐꯤꯚꯝ ꯑꯃꯠꯇꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯋꯤꯃꯦꯟ ꯐ꯭ꯔꯟꯠꯀꯤ ꯀꯟꯚꯦꯅꯔ RK ꯊꯔꯥꯁꯅꯥꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯣ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯁꯤꯡ ꯇꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯋꯦꯁꯤꯡ ꯁꯥꯐꯅꯕ ꯊꯝꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ NHAIꯗ ꯌꯥꯊꯪ ꯇꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯁꯇꯤꯃꯦꯠꯇꯒꯤ ꯋꯥꯡꯅ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯋꯔꯛ ꯑꯦꯋꯥꯔꯗ ꯇꯧꯈꯤꯕꯅ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯁꯆꯦꯀꯔꯗꯒꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯊꯣꯔꯛꯂꯦ꯫ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ PG ꯇꯝꯕꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯂꯨꯄꯥ ꯂꯥꯈ 3 ꯍꯦꯟꯒꯠꯂꯛꯈꯤꯕꯒꯤ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔꯁꯤꯡ OPD ꯁꯔꯚꯤꯁ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫